Good morning. Ngasi ningthokaba numit ko ningthokaba numit ki card ki message yeng mina se ko adu ningthokaba numit ahamba da ko hadi number da la se ko number se number 47 lere aduga kala da angoba gumba kai gumba du mana shina bi be ko aduga chak thongba ko pada chini ni khangde sangom ni khangde du mana kitang happy ba mande numit ki se ko maming gi onani ko ina sta ha pa je chak thongba da ko pada mai tara ha pa je ko ado sida ahambada ko akhoi card ahum khatang lawthokjarage ko nungtigi akhoina yengba dumaina card ahum se lawthose adudagi ahum sidagi ama khanbiro ko aduga timing afaba so haipetang haijarage ko hadi ngasigi oina timing afaba kai kai lege hapto card number 1 card number 2 aduga card number 3 ko hadi first card second card and third card ko silere ko ado ahamba khanba ngai harsne ko hadi first card ta khanba ngai gi oina leise sida leise ko hadi queen of pentacles haina lai ko sida sida leise ko hadi yamna keno tawna haitare ko aigi imungi damakta khanba yam phajana haitare ko imungi damakta khanba hadi nubi gi figure oina lai ko ngasi je ko icha gi family gi kari gi kara gi hadi yamna khanba khotpa do oigani ko even nupa oitara ko khatang haite ko hadi nupa oitara kara feminine energies kumba oina oirane ba sum lairka ko hadi feminine energies haite adum minungshi leiba do yamna haite amagi su yamna khanbi ba copy ba haitare ko o magi tawbi sira copy sira kaina dumaina khanba ko dumaina oina oi ko ado sidam khitang sida keno haitare ko gi ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯀꯥꯏꯅ ꯍꯥꯏꯔꯁꯤꯅꯀꯣ ꯈꯔ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯂꯥꯛꯄ ꯌꯥꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤꯁꯦꯀꯣ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯃꯈꯛ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯣꯏꯟꯁꯦ ꯄꯥꯏꯔꯒ ꯂꯩꯇ꯭ꯔꯥ ꯃꯥꯅ ꯀꯣꯏꯟ ꯃꯤꯟꯁ ꯄꯩꯁꯥꯅꯦ ꯄꯩꯁꯥꯒꯤ ꯇꯥꯏꯞꯅꯦ ꯑꯃꯈꯛ ꯍꯥꯏꯗꯤ ꯁꯤꯗ ꯄꯥꯏꯔꯒ ꯂꯩꯁꯦꯀꯣ ꯑꯗꯨꯝ ꯃꯤꯁꯦ ꯂꯨꯞꯊꯔꯒ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯂꯩꯁꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯐꯥꯔꯁꯠ ꯀꯥꯔꯠꯀꯤ ꯃꯤꯅꯤꯡ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯀꯣ ꯑꯅꯤꯁꯨꯕꯁꯤꯅ ꯍꯥꯏꯗꯤ ꯁꯤꯂꯥꯏꯁꯦ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯏꯕ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝꯁꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯣꯐꯔ ꯀꯔꯤ ꯀꯔꯥ ꯑꯩꯉꯣꯟꯗ ꯇꯛꯈꯠꯇꯅ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯐꯖꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯅꯀꯣ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯈꯟꯊꯔꯒ ꯂꯣꯏꯅꯃꯛ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯅꯨꯀꯣ ꯍꯥꯏꯗꯤ ꯂꯥꯛꯇꯣꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯈꯨꯠ ꯊꯤꯡꯖꯤꯟꯒꯅꯣ ꯑꯩꯅ ꯉꯝꯒꯅꯤ ꯑꯩꯅ ꯈꯪꯒꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯗꯀꯣ ꯐꯖꯅ ꯈꯟꯊꯔꯒ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯈꯨꯠ ꯊꯥꯕꯤꯕꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕꯒꯤ ꯂꯩꯔꯦꯀꯣ ꯑꯍꯨꯝꯁꯨꯕꯁꯤꯅ ꯁꯤꯂꯦꯀꯣ ꯈꯤꯇꯪ ꯍꯛꯆꯥꯡ ꯆꯣꯛꯊꯕ ꯌꯥꯏꯀꯣ ꯉꯁꯤꯁꯦ ꯋꯥꯕ ꯈꯣꯠꯄ ꯑꯃ ꯑꯃ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣꯀꯣ ꯑꯗꯨꯗꯨꯅ ꯁꯤ ꯂꯩꯅꯀꯣ ꯋꯥꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯏꯁꯥ ꯏꯊꯟꯇ ꯗꯥꯎꯠꯁꯨ ꯂꯩꯔꯛꯀꯅꯤꯕꯀꯣ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯑꯩ ꯇꯧꯔꯤꯁꯤꯕꯨ ꯉꯝꯃꯔꯣꯏꯗ꯭ꯔꯅꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯟꯕ ꯈꯣꯠꯄ ꯈꯟꯕ ꯌꯥꯗꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯁꯥꯅ ꯍꯥꯏꯗꯤ ꯁꯤꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯇꯤꯚꯦꯇꯦꯠ ꯇꯧꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯌꯨ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯣꯏꯒꯅꯤꯀꯣ ꯌꯥꯒꯅꯤꯀꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯀꯣꯟꯐꯤꯗꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕꯤꯕꯀꯣ ꯒꯤቭ ꯑꯞ ꯇꯧꯕ ꯌꯥꯗꯦꯀꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯇꯥꯏꯃꯤꯡꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯇꯥꯏꯃꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 59ꯗꯩꯅ 3ꯒ ꯃꯤꯅꯤꯠ 53 ꯐꯥꯎ ꯂꯩꯔꯦ ꯑꯗꯒꯤ 3ꯒ ꯃꯤꯅꯤꯠ 58ꯗꯒꯤꯅ 8ꯒ ꯃꯤꯅꯤꯠ 40 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 1ꯗꯒꯤꯅ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 12 ꯐꯥꯎ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤꯅ 10ꯒ ꯃꯤꯅꯤꯠ 2ꯗꯒꯤꯅ 13ꯒ ꯃꯤꯅꯤꯠ 18 ꯐꯥꯎ ꯂꯩꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯩ ꯍꯥꯏꯔꯁꯤꯅꯦꯀꯣ 12ꯒ ꯃꯤꯅꯤꯠ 4ꯗꯒꯤꯅ ꯅꯦꯛꯁ ꯗꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ 4ꯒ ꯃꯤꯅꯤꯠ 59 ꯐꯥꯎ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯀꯥꯔꯠ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ